Chahi ani suraklaba Manipur gi irang asigi matangda warushin puraknaba khananainaba laibak Meeyamgi Meefam ama Bisnupur akoiba apunbalo BAL amadi Coordinating Committee on Manipur Integrity Cocomi na sinduna Bisnupur ngasi pangthokre thoramadu Cocomi Head Office ki Coordinator Khuraizam Mathauba balgi President Loitongbam Debchan Secretary Takhalamam Bikram Protection Committee Ningthaukhonggi Secretary RK Tombishana Social Activist Longai Singh Parengbana Sarukyakhi Manipur gi tonganba mafam singdagi lakpa tonganba CSO singi mihut singyawa thoram aduda Cocomi gi Convener Khuraizam Athobuna Fongdokhibada Lakliba Mi Ahumda Meeyamgi oiba Meefam ama Khuman Lampakta Pangthoklaga Warep Louragani Haidiba Meefam asida Meeyam punna sarukyaminasi chahi ani sida Manipurda thokiba thodoki fact finding Cocomi da lairi Central Lengak na irang asi loishinaba sinde National Highway dabu chahi ani chathok chatsin yahandribasi lengak amana tawgadaba mathaura Manipurda thokliba kanglup ki irang asigi fact finding report ama Prime Minister da Isayang na pisilaba fawbada ngasi fawba pangkhum phangdri Kukina Tampakta lam tapna laisilakpada lengak asina ushinadana lairi haidaduna lengak na recognize tawdaba khun kaya Manipurda laifam thokpar haiki Kukina mite lam tabe maram di me amsinga aru ina tingi sarok singsida idialo mena tolo pire ko pangan kakal laga lalo si kakal lam dina moina Manipuri tingi sarok singse ayam loya losudata mogi kuki kutini ko deba siamani ya moina amla amamandre no na mite se revenue se dio hai patalo ya aide moina hai si idialo mena hai abu moina mogi condition kari ko mai idialo mena se revenue se bidi hoba akwai mite ha to akwai mite mogi lambi sala loy mite mogi sing na loy mite na mogi lai ko la ko sing sa loy akwai se revenue se bidi hoba idialo mena piu ta le ko mite ha le ko hai aru nadadi Manipuri mite biya praja se idiali praja mo ta nadadi adumai na kukina mite